पाक्सदेमफम उइबमर उइब पाउ खरा अपडेट तौजरे चाइना गा ताइना बोगम खै परिंग लद्दाख की सरू खुदोंग थिनिंgai ओइब फिबम द लैरी जयशंकर इंडिया मदि चाइना की मरक द लैरिबा लद्दाख की ngam खै परिंग के सरूगासी मिलिटरी फोर्सिंग यामना नकना डिप्लॉय तौदुना लैरिबा ओइबना मसे यामना खुदोंग थिनिंgai की मसक ओइ हाइना इंडियन फोर्थ मिनिस्टर ए जयशंकर ना फोंदोखरे इंग्लिशिंग अनि कुनगी माय चलक वजरुकदा नकलनी रीजन असिदा खुदथोकनकी बगी थौदोक चथकिबदा यामद्रबदा लादमी कुनगा मरी सेके बगी थौदोक लैख्रबनी दबो डिप्लोमेटिक अमदि मिलिटरी ओइब खुथांग द वरी सानराबा मतुंगदा शांति हंजिलनबा ngamki ममांग जैगी डिसेंबर थादा अन डिमार्केट बॉर्डर की सरकोरिबा ईस्टर्न सेक्टर दा खुथोकना बगी थौदोक सिंग चथकी अतोबो मदुदा मिसी मिना थोकवा मगदि यावखिदे हौजिक लमदम मदुदा ओइरिबा फिबम असि यामना खुदोंग थिनिंgai ओइ मरमदे मफम मदुदा लैरिबा लानमिसिंग यामना नकना डिप्लॉय तौरी इंडिया मदि चाइना की मरकदा लैरिबा मरी असि नॉर्मेंदा हंजिलकबा ngamdre हौजिक बॉर्डर की लैरिबा वाथोक असि इंग्लिशिंग अनि कुनगी सेप्टेम्बर थादा इन प्रिंसिपल ओइना यानाबा पुरखिबा अदुगी मतुंगिना संगताइनाबा अमा पुरकदबा तारगदे वाथोक असि मखाताना तुमक चाइना की लैखिगनी इंडिया मदि चाइना की लानमी सिंगसु बॉर्डर की एरिया अदुदगी लौथोकनाख्रे लोइदना येनरिबा ngamkai की लमदम की सरुगा दुदसु वरी सानरगा संगताइनाबा अमा पुरकनबा होनरे चाइना की मैकेदगी सुनकलनी की मैकै दगी यानाखिबा वाफम मदु हांगना चटपगी मथौ ताइ एकोना चाइना की मैकेद मयक सेना खंगनेबा वाफम अमदि लमदम अदुदा शांति अमदि तंगदु लैताना लैरिबा फिबम अदुदा अकाइबा थोगलोइदवनी अमदि चाइना नकलनी की मरकता यानाखिबा वाफम सिंग अदु थोगाइरोइदबनी अमदि लेबागनि की मरकता लैनरिबा मरी असि मखादना फगदनना होनबगी मथौ ताइ मांगना चाइना की अनुभव फोर्थ मिनिस्टर किंगांग लोइंदा वरी सानतना फो बॉर्डर फरिंग अतुदा ओइरकलिबा फिबम अतुगी मतंगदा खनाखरे G20 की फोर्थ मिनिस्टर सिंगी मिफम अमा सलिबा था अस्ते इंडिया ने जुम्बु ओइतना पांगथोखरबनी इंडिया ने G20 की प्रेसिडेंट की फम पाइवा असिगी मतंगदा वरोल पिरादुना हाइखिबदा इंडिया ने फोरम अमा सेमलग मालेमगी ओइना लैरिबा सनफथा पदुगी मतुंगिना नियम चुमना थबक थौरम सिम पांगथोकनबा होनागनी रूसिया ने यूक्रेन दा था तरागुमदोय चुमना लंदारखिबा असिना मरम ओरगा इंडिया ना युम्बु ओइतना पांगथोखिबा G20 की मिनिस्टरियल की मिफम अदुदा मरोइना खुदोंग चादबा मयुगनाखि नकलमरोमदा एक्स अग्निवीर सिंगिदमक CISF की थबक सिंगदा चादा दरा खाक्तुना थमनबा MIS एरा लाउथोखरे BSF दा अग्निवीर सिंग की कोटा लाउथोखरबा मतुंगदा यूनियन होम मिनिस्टर ना हानागी अग्निवीर सिंगिदमक द सेंट्रल इंडस्ट्रियल सिक्योरिटी फोर्स CISF की वैकेंसी सिंग द चादा दरा रिजर्वेशन थमले हाना लाउथोखरे मिनिस्ट्री दा अग्निवीर सिंह की अहनबा बैट्स नत्रगना मथंग मथंग लाकिबा बैट सिंग अदुदि जुम्फम ओरगा FOS लिमिट अदुगी कॉमथोक कॉमसिंग तौबगी नोटिफाई अमसु थोखरे रिजर्वेशन की वफम अदु सेंट्रल इंडस्ट्रियल सिक्योरिटी फोर्स एक्ट 1968 की यंखै की मखादा दैबा रूल सिंग अदु सेमथोकलबा मतुंग द थोखिबनी एक्स अग्निवीर सिंह की दमक द वैकेंसी सिंग द चादा तारा रिजर्वेशन थमलगरी हदा नोटिफिकेशन अदुदा पानखे हानगा अग्निवीर सिंह की अहम बेस की FOS लिमिट दा सही मंगा कॉमथोकनी अदुगा अतोपा बैट सिंह की वैना सही हम कॉमथोकनी अन मिनिस्ट्रीना हाइके एक्स अग्निवीर सिंह असि फिजिकल एफिशिएंसी टेस्टिंग दगिसु कॉमथोकनी अन नोटिफिकेशन अदुना हाइके असम दा युवा निरक हाखरे ngasi uk central assam reactor scale da magnitude 3.6 amasung 2.4 की सांग दा युवा हाखरे एंड ऑफिशियल बुलेटिन अमना फोंदोखरे कोदगी ओइना युवा हाकिफा अदुदा मिसिमिना अमसुंग युंकै टेकपगी पाव अमत लाकपा लैत्रे नेशनल सेंटर फॉर सेस्मोलॉजी रिपोर्ट अमगी मतुंगिना आनबा युवा हाकिबा अदुनै अयुपुंग माफन मिनिट 3 दा मैग्नीट्यूड 3.6 दा वैकी मदुगी एपिसेंटर ब्रह्मपुत्र तुरेन तोरमान दा लैबा टीडावरगी लैनुदा किलोमीटर यांखै लुथाबो मफम दा वैकी युवा हाकिबा तुना जुमलो नबा Sibsagar Kaviyanglong amasung Kolaga district sing danikan ki Brahmaputra ga awangtang pa turen mafan Lakhimpur dasu nikan ki Yuwa hakifa aduna Nagaland ki awangnong suk maike dasu nikan ki ana report aduna haike Ani suba yuwa hakifa aduna ayupung nifan da reactor scale de bank dasu 2.8 ki sang to waiki Madugi epicenter na Brahmaputra ga awangtang ba turen torban dalaiva Darang district ki Dalgaon dagi kilometer mapal luthaba mapam da waiki
Imran Khan na court wangkraba matungda police na mayumda changlaga party worker sing phakre. PTI ki chairman Imran Khan na thangchuna mita Islamabad da tosakna case ki hearing yauna da mayumda gi khongsan khraba matungda Punjab police na mahaki zaman park da leiba yumda nampuda jangsin party worker kun hena phakre an media gi report sing na ari. Handak da police amasung PTI ki supporters sing na hanagi prime minister asigi Lahore da leiba yumgi mapanda toina kuthona khiba galoidana Nagalani mata asogapan kya yaukibani thaudok sing adu police team sing na khan bo phana da mahaki zaman faki yumadu da lakpa da thokibani adomoina mak party da mahak pungak sen na ba semkat kiba camp sing lok thok na ba thang chu da mit ke ayukta khan gi yumda operation am launch da uge Imran Khan gi yumda nampu da sanction ringai ki mak oina na police na mafam adu da section 144 san halle aduna camp tawri ba sing mafam adu thadok biro ana lauki television footage the main gate bulldozer sin natuna namkhaira ba matungda police na yumda changchilaga PTI gi worker kaya fa ba gi saktam oge makoi gi operation adu ba athing ba pina da ba khona raduna Imran Khan gi jum manung dagi makhoida petrol bomb ge langslaki amatina wai fa ba kap thoraki anas law enforcer sing na claim dauke zaman park da thi bomba gi matang de irai numit da administration amasong PTI gi marakta janaba ama puraklaba matungda mafam maduda asoba police contingent ama deploy dauki Kodamana Imran Khan ki jumgi manung da thiba humba sathaba ki permission piki thi humba sathaba adu da police na molotov cocktail sing saba da sinapa masak mathung kya are ko tauke police ki action adu ba contem tawratu na PTI ki CP Mangkhan hai ki matudi busra begam mathanta leiri ba jamam ba ki mahaki jum adu da police na assault sathaki ba si laibak thibani karamba logi makhat asigamba thawanga sim haki yumda sathari bano hai basi Hangninga uba maru uba wangni ana PTI gi losing bas na fangdoki khana matam aduda madu matam sangna question center leraki ba Nawaz Sharifo lenga gi baw fa hena da London da yana ki pathawang amabo thabak don thorang ba honara pani haike Afghanistan da motor mine pokhai bada angangani sikre atai ani sokre Afghanistan gi nongfok tang basaruk Logar province da Mamangi lansing da pokhai hudaba motor ama pokhai raktuna angangani sikre amasung atayani sokre ana bakta news agency na thangchuna bita report daukre Irai numit ki nungthil da Logar province ki konong pol I alam city gi Aldamor area da angang kangpu amana sanapot manba kulai ama thena ki amasung sanaba hauki posaga du khangau da pokhai bada angang ani tu afamad da sikre amasung atayani soki ana news agency na haiki Mamang Seoul da Afghanistan ki khathang ba saruk Kandahar province da motor mine ama pokai bada angang mari soke auki baning tawga ba numit ki nungthil da Zari district ki Salim Karis area da angang mayam na land da pokai ki da motor mine ama thengna gi amasong madu khullaga sana ba hawraki adobo khangok da pokai rak angang mari yamna thina soki an provincial administration ki spokesman Haji Zaid lebak pokon mita phongdoki Asok banghang sing adu loina hostan da pokat ki makoi gi marak da kharap phibam luna lai hana official aduna phangthoki Afghanistan asi malem da pokai triple landmine khwaidi jamna leiba lebak sing gi manung da am oida launai sahini food lan amasung civil conflict sing da pokai uda bom sing pokai bada myoi kya maruhin angang sing si nadrakna soinai bo oyalle Indonesia gi Merapi volcano pokai bagi lava kam thorakle Indonesia Mount Merapi volcano pokhai rakhibaga loinana lava kap thorakpa hawre ana official report amagi matungina phangdogli Merapi volcano adudagi lava kam thorakpa gi saktamadu athapa mafamdagi u fange nongtakta meter dising amag sahungi changda upwagna lava adu kam thorakle ana government salaiba Merapi volcano observatory ni irai nabita phangdokre volcano duna pokhai rakpa dagi udamadi lava singa to nongtakta lepalaitana kam thorakli Mai sing pokhai badagi kam thorakli po ok boy kop sing aduna resident sing da chauna akai ba pirakani thajnari Mount Merapi volcano pokhai pa asi maroina lamdam madu da leiriba yamna mi pai ba popodagi lanjena bhaukre Merapi ki akoi bada leiriba lamdam da ok boy kop sing adu le palaitana taslak pan maram oiraga kodong thingai gi masak wari haire Hauki ba Seoul da so Merapi volcano asi pokhai badagi fit lising ma fan sadruk wagna ok boy kop sing kam thoraki Masina maram warga village Nepal do ko wakop sing aduna kopsin duna laiki English sing ani kun mathoi ki matung tarak pada volcano asi ek di boy pagi case asi wang khalakle ana mamang Seoul da
volcanologist-singna phongdokhiba leiribani. English ani kun gi matung tarakpada Merapi volcano asi khwadagi awangba thakta alert oiduna leikrabani. Masi marwoina volcano gi activity sing hankalakpada gi marwoina satharaki bathawngni authority singnasu volcano asi akoiba kilometer 8 ki area da sathok sasin tawbada athingba thamkhre haire. Nakala maromda Dargida sathiraba yuwa sing mangan takan gi pasing dollar billion samaga supna manga heli hana pari. Haukiba February tarukda targi gi khathang basarukda sathiraba yuwa ani na mangan takan gi pasing adu seloina babada sarona targis liva trillion ani dollar billion 105.2 rom oigani hana official report man hairi. Targi gi treasury and finance ministry na lakthokiba masong presidency gi president of strategy and budget na sem sakiba report aduna sathiraba yuwa sing adu na mangan takan gi pasing adu seloina babada kumjali sing ani kulum doi gi lebak income gi sada mapallum oiba yai hana predict tawri. Study aduna haiki madudi yuwana sogan kiba mafam adu gi support ki sading singi senpham adu punna pabada national income gi sada mapan habede lira billion 351 dollar billion 18.5 romne. Yuwa aduna tawan kiba apunba amanga ta singna targi gi economy da piri pa burden adu da sada 54.9 oriba housing gi mang takpa asina khwadigi chawba share hori. Yung kai mang ta ki basing adu sel gi value da pabada targis lira trillion 1.07 habadi dollar billion 56.4 romne. Yuwa sing aduna ani suba khwadigi chawna amanga ta thokan kiba si public infrastructure amasong service building sing mang ta kiba asina hori. Sarakna lira billion to 42.5 dollar billion to 12.7 rongi sang the public infrastructure amadi service building sing mangta ki housing jawtana private sector mangta ki basing adu sel gi value the lira billion 222.4 dollar billion 11.7 oigani hana pai items the manufacturing energy communication tourism health amasung education sector sing the token kiba amanga ta sing yauri. Panbajabadi haukiba February tarukta targi gi khathangba province kahara master local matamda epung bari minute taraga tari taba matamda magnitude 7.7 yauna kana yuwa ha khraba matung local matamda nungthil pung amaga minute kun ga mari taba matamda abokhada lamdam atuda magnitude 7.6 ki sangda yuwa ha khibane. Targi gi province taraga matoi sogan kiba yuwa sing aduda sikhiba mi masing Lising ni puga ni fan hian ki amadi miyoi lising cha kya mai makai thadong na ki Crimea annexation tawki beginning sing thawang ka mari lina na Ukraine na Russia ki force wala bak asdagi marupang na takthok ni wasagre Crimea annexation tawki bak mari lina na Ukraine na Russia ki force wala bak asdagi marupang na takthok ni wasagre an official report amagi matungin na phangdokli Ukraine Foreign Affairs Ministry ki meke dagi hai kibada Crimea Peninsula annexation tawkiba sahi mapung pharagle maramaduna occupy tawdun leiriba Russia ki forcing ase lebak asigi maruk phangna takthoki lebak asdagi maruk phangna takthoki bagi tangai fadaba leiri English ingani tara gambri ki matamda Russia na plek si Peninsula da landa sinduna annexation tawkibane Russia na referendum am pangtoklaba matung tarapada Crimea Peninsula ba annex tawkibadu Malim giliba kaya naso ana yada ba tawang amani hanakan bamongda yaning da bot ke Auki basahi mapan ki matamas da Crimea Peninsula da leiriba miyoi sing ase Russia gi criminal regime ki makhata awana kaya ama khangtuna lagli Crimea Peninsula bo Russia military gi outpost ama onthokna lamda matu da leiriba misam prajasin da maring makha tambada athingwa pidun harassment pibagi thawang sing sathaduna lagli Mafam adu da leiriba miyoi sing adu da Russia ki force na agi tujung pibagi thawang sing su lepa leitana sathaduna lagle Russia ki criminal forces na lamdam adu da leiriba miyam ki democratic right na sing basu matpiri haire Hauki ba sahida Russia na occupy tawriba Ukraine ki Kherson Zaporizhia luang samadi Donetsk region da leiriba sing adu akan bamong da condemn tawke Russia na pangthokiba referendum adu Ukraine amadi western ki government ki maikai dagidi international law ba thugai bani an akan bamongda yaning da bot ke English ingani kun gamari amadi English lisingani kun gani thoi ki matamda Russia na referendum aduna lamdam gi sarukni an claim tawkiba taraga so international ki wanadi madu recognize tawkide ministry asiki meke dagidi Ukraine ta lan gi khosu kulai mateng pibi de khiba
pangbirakhiba western gi allies sing bathagat ba phongdokhe North Korea na ballistic missile kaptuna warning pikre Hauzik US amasung South Korea na sathariba lan auraiba ki mayukta warning ama oina North Korea na intercontinental ballistic missile ama kaptuna sangeng tawkhre an irai numita state media ki report ama na phongdokre Hawasong post 17 ama Pyongyang International Airport agi sagol sinumita kapkhi amasung missile adu kilometer lesing taruk sumna nifu ka mga wangna amasung kilometer lesing ama khara hena lakna pairaba matung nongthak Nongbok tang basang mudra khongpan nakpa mafam amada takhi ana North Korea gi official Korean Central News Agency na haike nakalam romda leba karana plane pigani haikiba matung da Russia na Ukraine gi jet sing thugai gani ki hangre Ukraine da misang sing da piba fighter jet khudimak thugai gani hana Russia na ki hangre Poland amasung Slovakia na Ukraine da lan gi plane sing piragani ana pongdokhiba matung da Russia na asumna ki hankibani Slovakia asi Kiev da MiG-29 aircraft kara pigani anai rai numita lauthoki balebagni Poland na manaba mongda Kiev da fighter jet sing piragani ana lauthoki ba matung masangi numita asumna lauthorki ba Slovakia asi Ukraine bo fighter jet sing pituna madeng pangani ariba NATO gi ani supalebagni Slovakia gi aircraft fleet pamangi sahida thopsin kibadagi hojik lebagasi jet sing sinatre IBI Ukraine nong sok longi libak sing dap matam gat chun raba jet sing pirak na raba haijata do lakhi Tawgi masung training sir matam sang na sang baram oiduna kep ke apambasi long term option sing ne haina launai Lebagas na masigi defense sing amasung counter attack sing da ANB aircraft sing lang bhai basi yamna maru oi haina laure Russia na landa basahi ama mapung pharak pa galoina na Ukraine na Putin gi forcing theng na bada ANB aircraft sing gi support na lan mai pakhan bada Sauna mateng pangani hana thasa badagi Ukraine gi lusing ba Zelensky na noksok long gi pak sing da fighter jet sing pirak na bakana tak sin dona lag lebane NATO gi tai lebak sing su Soviet Union gi matam dagi lerak laba model am oriba MiG-29 gumba plane sing thana da bakanari asigumba model sing asti Ukraine gi palo sin irai laina pai bangame Kremlin gi spokesman Dmitry Peskov na thawranga dobo kandem tawrotna fighter jet sing aduna Moscow gi special military operation gi result da sogan bangam loi haike Russia ki President Putin Crimea da thongre LS Warren matung Russia ki drone sing na Ukraine da paksana landa kre Ukraine da ki Crimea Russia da tinkhiba ki mapan soba kumon thorom yauna da Russia ki President Vladimir Putin thongre Putin na thang jana mita art school ama masung angang sing school ama satuni yengsen ge Iran numita international criminal kona Putin bo war crimes sathabagi maral sidona mabo phana da bo Warren isu dawgi Irai numita international criminal court mahakpo marwena thatara humdoi mamangda Ukraine kudum chanadaba Russia na kanna landara ki pamata maduda Ukraine dagi agang mayam pharaga pobagi maral seke Russia na lisingani taraga marida Ukraine dagi Crimea bulausin ki madu lona yadi ana malhem gi lebak amra yaning da bafang tokle Irai numita international criminal court na Putin amasung Russia ki commissioner for citizens rights Maria Lebov Belova panadaba Warren isu tau kraba matung da Russia na makatana Ukraine de attack paksana sathagre UN Security Council gi permanent member maka gi manungda amawariba lebagam bagi lusing ba ama panadaba Warren malem gi kodasin isu tau ba handaki asin ahan bane kongthang adu kudak ta Moscow na yaring da ba phongdoki Ukraine na asoba mai pak pa amani hana taram no ke Irai numiki numitang da Russia gi drone taraga taruk na Ukraine da attack dauki Hani Ukraine gi Air Force na thangchana meki ayu agan bada phongdoki Drone taraga taruki manung da taraga mathoi mayai thangba nongsung thangba masong nongpok thangba region sing da kaphai ki ani Air Force command na telegram da yeke Russia gi drone sing na target tawki ba mafam sing gi manung da Ukraine konung ki fa masong lepa ka sigi nongsu thangba saruk da leiba Labi province jawi hana Air Force command hai ke Ukraine konung tamna pairaki ba drone puna baglaiba ka segi air defense in ka phai ki anagib city administration ki head sargi pofko na hai ke drone taruki manung da ahum ka phai ki amasung atai drone ahum Poland ga Lonaba district amada pokhai ki anala bi region ki governor Maxim Kozeski na thangchana beta phongdoki Ukraine ki air force ki matungi na attack sing adu Sea of Azov ki nongsup thangba samudra khongban amasung Ukraine ki lonaba Russia ki Bansk province taki satharaki bani haire Russia ki force na mamangi pungkun gamari ki manung da air strike kontra gamari missile strike ama masong anti aircraft fire
around jangkai ke tare sathagi ana Ukraine gi military na thangs namit ki ayuk ta pangdokhe ade akai sina khathang ba Kherson province ta yum tarit amasung kindergarten ama akaya toy sing thogan ki ana Ukraine gi military na Facebook da thadoruk pa cherol amana haire cherol adu gi matungina Russia na Ukraine gi industrial is da sathariba makhoi gi operation sing makhata na hiana kana sathari haire thangjanu sathagi ba Russia gi attack sing atuna Ukraine gi nongbok thang basaruk ta leiba Donetsk province ki Leven Bakhmut Avdiivka Marinka amasung Sakjaksta miyang thamki ani makhata na cherol adun haike Irai numita Donetsk province ki town amasung khun taraga matoi ta rocket kapsilakpada miyoi ama siki amasung ahum so ki hana province adu gi resident governor Pavlo Kerlen ko na phongdokhe Russia ki nongchuk thang basaruk da Irai numit ki ahingda occupied Zaporizhia province ki konung Zaporizhia city ki residential area amda Russia na kapsilakpa rocket sing pokhai ge mi si ba amasung sokpagi pau amada leite adu bayum sing akaya thoi thoki amasung catering establishment ama thogai ki aina Zaporizhia city council gi Anatoly Kortev na haike Nakalamorom da Slovakia na Ukraine da MiG-29 fighter plane taragomdoi pibada yagre Poland na Ukraine da MiG-29 fighter jet mari piba yagraba matung tarakpada Slovakia government na su Ukraine da Soviet era gi MiG-29 fighter jet taragomdoi pibada yagre na official report amagi matungina phongdokle Ukraine ki government ki make dagi Russia na landarak libasi akthok na pagi damakta war fencing adu bibina na pagi wafam taksinduna lakli bane Slovakia ki prime minister Edward Heger ni kenaba amata yautana lakthok ki wafam amada Ukraine da Soviet era gi MiG-29 fighter jet sing adu pibagi wafam da yanaba purakhi hauki basahi dagi hauraba Slovakia na fighter plane makhalasi lebagasi gi air force na sinakhi tarbani haire Yagarna makata na haiki bada Ukraine ki maikete ki war fencing pibi na ba wafam taksin na lakhi basi yanglaga lepa ka sinasina draba fighter pibada aba pito ki bani masiki mamangda sagon sinamita Poland ki president na phongdo ki ba wafam amada magi lepak na Ukraine da MiG-29 fighter jet kun kamapan pibada yakra bane President Andrzej Duda na haiki bada Poland na Soviet era gi war plane asi mari pibada aba pikre Poland amadi Slovakia lepakani asna fighter plane makhal sing adu Ukraine da kosina na pagidamak sem sadu na laikre haire Malawi da mi samri kuntra gani pan sigre Malawi da cyclone Freddy omjilak padagi thodok da mi yamdrabada samri kuntra gani pan sigre amasung lak manga yenbana awaba takre ana pawgi source sing haire Lebakasi Department of Disaster Management Affairs ke commissioner Charles Kalampona phongthokiba mathungina nonglai nongsit ki thodok aduda Miyoi Champan Taraga Nipan Sokre amasung Sani Marfuga ni Twina Tiba Kangdre Haire Mi Laka Hum Lising Nifuga Manga Samaga Marfuga Humdoi May Magai Later Maram na Makogi the Makim Samanga Suna Manga Hang Togle Awa Taraba Miss in the Mating Piri amasung Malawi Defense Force no Sing to the Tiba Humbagi Tabakso Satari Ana Kamistan Haike Arrive the content sing Asiki Marquipa Paukara Asiba Paudam Zariba Maribolokel YouTube channel Asedagi Young Veriba Punama Patagasari Channel is at the Kana Badi Subscribe to the business subscribe to the like and share to the Sukavi Namakpo Amakana Tagasari.